ꯈꯪꯗ꯭ꯔꯦ ꯑꯩ ꯂꯩꯕ ꯅꯠꯇꯦ ꯁꯤ ꯑꯣꯏꯅ ꯇꯥꯎꯔꯒ ꯁꯤ ꯇꯥꯎꯔ ꯊꯣꯡꯉꯁꯤꯀꯣ ꯇꯣꯏ ꯊꯣꯡꯅ ꯆꯥꯃꯟꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯎꯔ ꯊꯣꯡꯉꯒꯦ ꯑꯗꯣ ꯑꯩ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯇꯥꯎꯍꯜꯂꯛꯀꯗꯣꯏꯅ ꯇꯥꯎꯍꯜꯂꯛꯄꯕꯨꯗꯤ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦ ꯏꯀꯥꯏꯊꯤꯕꯤ ꯊꯕꯤ ꯈꯥꯃꯦꯟꯁꯤꯟꯕꯤ ꯑꯦꯟ ꯊꯝꯆꯦꯠ ꯉꯧꯔꯛꯑꯣ ꯃꯥꯁꯤ ꯇꯥꯎꯔꯛꯑꯣ ꯁꯤꯁꯦ ꯊꯥꯎ ꯁꯥꯔꯝꯃꯦ ꯁꯥꯃꯟ ꯆꯅꯝꯗꯣ ꯀꯥꯁꯟ ꯇꯧꯔ ꯖꯤꯔꯥꯒ ꯀꯥꯔ ꯇꯧꯔꯦ ꯍꯥꯏꯕ ꯃꯍꯤꯒꯤ ꯁꯤ ꯑꯣꯠꯂꯤꯉꯩꯗ ꯁꯣꯝꯗ ꯇꯥꯕꯅꯤ ꯌꯥꯗ꯭ꯔꯦ ꯁꯣꯝꯗ ꯌꯥꯔꯒ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯔꯛꯑꯒꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯦꯁꯊꯦꯇꯤꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯁꯦꯂꯣꯟꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯩ ꯑꯃꯨꯛꯀ ꯑꯅꯧꯕ ꯕꯦꯠꯁꯀꯣ 10 ꯕꯦꯠꯁꯀꯤ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯍꯧꯔꯅꯤ ꯍꯟꯗꯛꯀꯤ 9 ꯕꯦꯠꯁꯇꯣ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ 10 ꯕꯦꯠꯁ ꯑꯣꯏꯗꯣꯏꯅꯦ 10 ꯕꯦꯠꯁꯤꯗ ꯃꯌꯥꯝꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯥꯎꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩ ꯅꯝꯕꯔꯗꯣ ꯑꯗꯨꯝ ꯍꯥꯞꯄꯝꯒꯦ ꯑꯗꯣ ꯁꯤꯗ ꯑꯩ ꯀꯩꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯁꯨꯝ ꯑꯦꯁꯇꯤꯛꯀꯤ ꯑꯣꯏꯅ ꯑꯥꯏꯂꯥꯁ ꯂꯩꯔꯒꯅꯤꯀꯣ ꯕꯤꯕꯤ ꯑꯗꯩ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜ ꯃꯥꯏꯀ꯭ꯔꯣꯕ꯭ꯂꯦꯗꯤꯡꯒꯤ ꯑꯣꯏꯕ ꯁꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯒꯤ ꯑꯗꯨꯝ ꯁꯦꯂꯣꯟꯒꯤ ꯑꯣꯏꯕ ꯍꯦꯌꯔ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯅ ꯍꯦꯌꯔ ꯕꯣꯇꯣꯛꯁ ꯀꯦꯔꯥꯇꯤꯟ ꯑꯗꯒꯤ ꯍꯦꯌꯔ ꯄꯔꯃꯤꯅꯦꯟ ꯑꯗꯒꯤ ꯍꯦꯌꯔ ꯄ꯭ꯔꯣꯇꯤꯟꯅꯆꯤꯡꯕ ꯀꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯅꯠꯇꯕ ꯑꯩ ꯃꯦꯀꯞꯀꯤ ꯑꯣꯏꯅꯁꯨꯀꯣ ꯑꯩ ꯃꯦꯀꯞꯀꯤ ꯀ꯭ꯂꯥꯁꯁꯨ ꯑꯗꯨꯝ ꯇꯧꯖꯒꯅꯤꯀꯣ ꯃꯦꯀꯞ ꯀ꯭ꯂꯥꯁꯇꯣ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯃꯦꯀꯞꯁꯤꯗ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯍꯩꯕ ꯅꯠꯇꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯍꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯦꯀꯞꯁꯤꯗ ꯑꯄꯥꯝꯕ ꯈꯔ ꯂꯩꯇꯥꯔꯒꯗꯤ ꯕꯦꯁꯤꯛ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯇꯧꯔꯒꯦ ꯐꯥꯎꯟꯗꯦꯁꯟ ꯀꯟꯇꯣꯔꯤꯡ ꯇꯧꯕ ꯑꯗꯒꯤ ꯃꯤꯒꯤ ꯐꯦꯁꯤꯌꯦꯜ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯥꯏꯅ ꯀꯩꯅꯣ ꯄꯤꯕ ꯑꯗꯩ ꯑꯦꯁꯊꯦꯇꯤꯛꯀꯤ ꯅꯠꯇ꯭ꯔꯒ ꯁꯦꯂꯣꯟꯒꯤ ꯑꯣꯏꯍꯟꯕꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯚꯤꯅꯤꯡꯗꯅ ꯃꯦꯀꯞꯀꯤ ꯀ꯭ꯂꯥꯁ ꯑꯣꯏꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯏꯟꯇꯔꯦꯁ ꯂꯩꯕ ꯏꯆꯧꯁꯤꯡꯅ ꯌꯥꯎꯅꯤꯡ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯀ꯭ꯂꯥꯁ ꯍꯧꯒꯗꯕ ꯇꯥꯏꯃꯤꯡꯁꯤꯅꯀꯣ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯗꯦꯠ 10ꯁꯦ ꯁꯤꯗꯒꯤ ꯑꯩ ꯀ꯭ꯂꯥꯁꯁꯦ ꯑꯩ ꯍꯧꯔꯅꯤ ꯑꯗꯣ ꯏꯟꯇꯔꯦꯁ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯑꯣꯕꯀꯣ ꯁꯤꯅ ꯃꯍꯤꯅꯦ ꯊꯕꯤ ꯈꯔ ꯂꯩꯔꯦ ꯁꯤꯡꯖꯨꯒ ꯃꯍꯤꯁꯦ ꯍꯩꯊꯔꯁꯤ ꯃꯍꯤꯁꯦ ꯍꯥꯟꯅ ꯃꯍꯤꯁꯦ ꯑꯩꯅ ꯁꯤꯒꯤ ꯍꯩ ꯃꯍꯤꯁꯤꯅ ꯕꯣꯇꯜꯗ ꯑꯣꯏꯅ ꯊꯛꯇꯣꯏꯔꯥ ꯈꯪꯗꯦ ꯑꯗꯣ ꯆꯥꯔꯛꯑꯒꯦꯀꯣ ꯈꯨꯠ ꯊꯝꯕꯁꯦ ꯌꯥꯝ ꯌꯥꯗꯦ ꯅꯍꯥꯟ ꯚꯤꯗꯤꯑꯣꯒꯤ ꯃꯃꯥꯡꯅꯤꯅꯀꯣ ꯆꯥꯛ ꯑꯃ ꯑꯁꯤꯗ ꯁꯨꯝ ꯅꯞꯄ ꯂꯩꯔꯝꯕꯗꯣ ꯌꯥꯝ ꯅꯍꯥꯟꯒꯤ ꯃꯨꯛꯕꯥꯡꯗꯨꯗ ꯑꯩ ꯈꯪꯗꯕꯅꯤꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤ ꯃꯅꯤꯡ ꯑꯣꯏꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯝ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯀꯩꯅꯣꯁꯦ ꯈꯨꯝꯖꯤꯜꯂꯦ ꯑꯗꯨꯅ ꯍꯥꯎꯗ꯭ꯔꯥ
ꯆꯥꯛꯁꯦ ꯆꯥꯛ ꯉꯥꯁꯦ ꯃꯨꯟꯅ ꯁꯥꯏꯗ꯭ꯔꯗꯤꯀꯣ ꯀꯩꯅꯣ ꯈꯤꯖꯩꯑꯕ ꯀꯤꯔꯦ ꯇꯣꯏꯅ ꯆꯦꯛ ꯇꯧꯗ꯭ꯔꯗꯤꯅꯦ ꯇꯤꯟ ꯅꯞ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯆꯥꯛꯇꯣ 하오를 ꯑꯩꯈꯣꯏ ꯁꯟ ꯑꯣꯛ ꯆꯥꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯩꯒꯤ ꯃꯨꯛꯕꯥꯡꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯌꯦꯡꯕ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯆꯥꯗꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯒꯤꯗꯗꯤ ꯄꯣꯛ ꯕꯤꯐ ꯑꯝꯇ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯏ ꯑꯇꯩ ꯆꯥꯗꯕ ꯑꯣꯏꯁꯨ ꯂꯣꯏ ꯆꯪꯉꯣꯕ ꯆꯥꯁꯨ ꯑꯩꯅ ꯈꯨꯗꯣꯡ ꯆꯥꯕꯗ ꯂꯧꯗ꯭ꯔꯣ ꯌꯦꯠ ꯍꯦꯛꯇ ꯄꯥꯏꯔꯦꯀꯣ
ꯃꯣꯔꯣꯛꯁꯤꯁꯨ ꯌꯥꯝꯃꯟꯈ꯭ꯔꯦ Mai cover chứ cha bắt đầu là pizza 인상지 하고 되고 해다 나 라면이 되게 맛있어 glass cái này thôi đây bottle lên đồng thể chán nó để chán rồi rồi hore chán tua cái này phải ra nó thắc cái đâu bên này
ꯑꯗꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯛꯆꯔꯒꯦ ꯃꯌꯥꯝ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ